World Health Organization WHO likhatkiba numit kumja lising amaga chamapan nifunipan gi April 8 puning singduna ngasi Prithvi gi mafam kayada pangthoknariba World Health Day thauramga mari leinana Kakching da Cyclothon pangthokre Health for All haiba thimda Indian Medical Association South East Manipur Ima Sem Branch Jivan Hospital Kakching amasung Kakching runners na punna khutsamnaduna senkiba Cyclothon adu Kakching Bazar da leiba Irabot Paktagi Indian Medical Association South East Manipur Branch ki President Dr. KSH Manglem amasung Vice President Dr. Y Ashok Kumar Anina Firal haiduna lamthaki ngasi pangthokiba cyclothon adugi matangda Ima Sem Branch ki Secretary Dr. Naurem Ajit Nahai mipung khudingmakna thengnariba health ki problem amasung issue kaya asi aikoi khudingmakna khangminaduna kamdauna hakchang phana thamgani haibadu punna khangminagadabagi paujel pibani Hakchang phana thamnabagidamak aikhoina tawba yabasingi manungda cyclothon asisu amani Hakchang phana thamba haiba asida hakchang khak phaba natana wakhalgi pukninggi amasung khunai gi oinasu phana thamba mathau tai Hakchang phana thambada mayai kaba chinjak sing haibadi drug yu amadi hidak manana chingba sing asi sijinabi roidabani Hakchang phana thamnabagidamak chang naina sajal tawba chang naina pothaba afaba wakhal khananabagidamak miyam punduna afaba wari watai saminaduna nungai yaifaba imung ama samaj ama amasung prithvi ama puraknaba hotnaminarasi haiki duga World Health Day pangthokpagi maramdi akoina mi khudimangna akoina thengnariba health issues health problems mayam asi akoi mayam pulapna khangminaduna global awareness ama puraknaba aduga problems sing asi matau karamba action lokhalaga akoina tawgadaba mayam asi tawsige haibagi pandam asi miyamda sadoknaba agi pandam World Health Day asi sahi gi pathokpasida pandam mami makhada mami khada bakri mamangi chahida koigi our planet our health harga pathokki handakna koigi health for all harga pathokki ada health for all haina koigi na pathokpagi pandamna koina koigi mipung khudimang ta haiba tare koigi any religion sahi ahansu nahasu nupisu angansu mafam khudimang leiba koigi prithvi mafam leiba mi khudimang si koi hakchang phana leinabagi pandamni hakchang phana leinabi pandam masida koina kari tawba yagabage haibasi marakta akoina ngasigi handaki World Health for All sida koina tawibasi cyclothon si one of the amani aduga akoigi asinda taba mayam ama koi camping chatpa hiking chatpa activities mayam ama tawlagi activities mayam asigi na maruina koina sarokasi health for all aduna health haibasi koina kai haina mayam na hana healthy society koina just physically chang phaba adu khatanate health hairadi koina 4 dimensions like physical mental social and spiritual well-being mari makse koina phaba masani